Seireng ama thamjari. Seireng maming Wakhal. Ngasi aina lepliba, ngasi nangna hingliba, punsi marense, awa nungai isai ni, wari amani atangba, taibang sida ama tangairaba. Karana kabli, karana nokli, karana ngakli, karana ngauri, karana makut na semli, mana pamado, mana khanbado. Punamakse wairakibani, aina khanjarubagi, aina tawjarubagi, wakhal na puduna lakibani, punamakse wakhal gi lalongni. Hausik amukti yengbiu, mipum khudima wakhal amadi khalamgani. Mikup amatang phawa wakhal khandana di kanasu laitabani. Lairabagi wakhal, inak khunbagi wakhal, kabigi wakhal, layekbagi wakhal, lawmigi wakhal, scientist ki wakhal. Si khaktani haiba laitabani, wakhal se mapal naidabani. Wakhal nang se ngamiko, phajaba wakhal phajaba punsi, awaba wakhal awaba punsi. Wakhal na haibado khangdragadi aigi angahawba punsi. Wakhal na ama aina amada aigi changaknaba punsi. Aduna wakhal ga aiga marise fattabadi chumde. Karamna thamsige phajaba wakhal. Soina aijarabasu Sir Stephen Hawking. Karamna wakan khan kiba, ningti jana sagat kiba, the black hole area theorem. Jail da hanjan punsinduna so Gandhi jina Satyagraha andalone. Nelson Mandela na karamna the Nobel Peace Prize. Haksang soinai duna su, jail da punsil duna su, wakhal phabanang budi kana akan masapu amatana nam thabang amloi nangidi nungaiba punsi soidrabani karam thamsige asumma wakhal lairik tamba tabani thabak suba tabani thengnaba tabani khangba tabani tampaki isingi nuksitki arangba, amamba, ayukki numidangi. Thengnatrabadi karamna khangani awaba nungaiba. Facebook, YouTube, Netflix. Kang haying corona maraksida karamna thamsige phajaba wakhal. Kangkhal khanba tabani. Marks uppa tabani. Khut hamba tabani, saugumsi taibang panse ekhoi punamakini. Wakhal phaba mityeng dadi asum basu aran basu asum bani. Oining mamapam dagi tanja dagi nungai bon thok pangambani. Taseng namak wakhal phaba singse yamna ngambazani awaba khangba thagatchari tabiriba khwai punamakpu channel asibu puning thogatpiba oina like amasung subscribe tawbiu share tawbiu